ꯍꯧꯈꯤꯕ ꯍꯤꯁꯇ꯭ꯔꯤꯗ ꯃꯤꯠꯌꯦꯡ ꯊꯝꯕꯁꯨ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯃꯆꯥꯛ ꯑꯃꯅꯤ ꯃꯗꯨꯗꯩꯁꯨ ꯇꯝꯖꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯅ ꯃꯑꯣꯡ ꯑꯃꯅꯤ ꯉꯁꯤꯒꯤ ꯃꯇꯝꯗ ꯋꯦꯁꯀꯤ ꯀꯟꯇ꯭ꯔꯤ ꯈꯔꯗꯤ ꯌꯥꯝꯅꯃꯛ ꯃꯤꯡ ꯆꯠꯂꯕ ꯆꯥꯎꯈꯠꯂꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯇꯁꯦꯡꯅꯃꯛꯁꯨ ꯏꯪꯂꯤꯁꯁꯤꯡꯅ ꯈꯜꯂꯤ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯖꯥꯇꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯤ ꯂꯣꯏꯅꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯈꯣꯏꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯑꯟꯙꯕꯤꯁ꯭ꯋꯥꯁꯀꯤ ꯆꯠꯅ ꯄꯊꯥꯞ ꯀꯌꯥ ꯃꯥꯡꯍꯜꯂꯝꯈꯤ ꯈꯨꯗꯝ ꯑꯣꯏꯅ ꯁꯇꯤ ꯗꯥꯍꯧ ꯄ꯭ꯔꯊꯥ ꯁ꯭ꯂꯦꯕꯔꯤ ꯁꯤꯁꯇꯦꯝ ꯑꯃ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯗ ꯆꯠꯅꯔꯝꯕ ꯃꯤ ꯌꯣꯟꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯆꯠꯅꯕꯤ ꯀꯌꯥꯁꯨ ꯍꯧꯈꯤ ꯃꯗꯨꯗꯤ ꯊꯣꯏꯅ ꯋꯥꯔꯤ ꯂꯤꯅꯗ꯭ꯔꯦ ꯃꯈꯣꯏ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯕ꯭ꯔꯤꯇꯦꯟꯗ ꯃꯇꯝ ꯑꯃꯗ ꯆꯠꯅꯔꯝꯕ ꯃꯁꯥꯒꯤ ꯋꯥꯏꯐꯄꯨ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯑꯗꯣ ꯀꯔꯝꯅ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯖꯔꯤ ꯚꯤꯛꯇꯣꯔꯤꯌꯥ ꯏꯔꯥꯗ ꯋꯦꯁꯀꯤ ꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯧ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯤꯡꯕꯨ ꯄꯥꯝꯂꯛꯇ꯭ꯔꯕꯗꯤ ꯕꯖꯥꯔꯗ ꯃꯈꯨꯠ ꯄꯨꯈꯠꯂꯒ ꯃꯃꯜ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯂꯩꯕ ꯃꯤ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛ-ꯆꯨ ꯁꯥꯒꯩ ꯅꯥꯇꯩ ꯍꯪꯂꯒ ꯂꯩꯗꯨꯅ ꯄꯨꯈꯤ ꯚꯦꯔꯤ ꯁꯦꯗ ꯁꯤꯁꯇꯦꯝ ꯃꯤꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯈꯤꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯤꯁꯤꯡꯅꯣ ꯃꯤꯅꯥꯏ ꯑꯣꯏꯅ ꯌꯣꯜꯂꯝꯕꯗꯣ ꯃꯔꯨꯑꯣꯏꯅ ꯂꯥꯟꯗ ꯐꯥꯔꯛꯄ ꯃꯤꯁꯤꯡ ꯂꯥꯟꯐꯥꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯕ ꯄꯤꯗꯠ ꯄꯥꯗꯠꯄ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯤꯡ ꯃꯤꯅꯥꯏ ꯑꯃ ꯏꯟꯗꯤꯄꯦꯟꯗꯦꯟ ꯐꯪꯂꯝꯗꯦ ꯃꯥꯕꯨ ꯂꯩꯔꯛꯈꯤꯕ ꯃꯃꯜꯗꯣ ꯃꯄꯨꯗꯨꯗ ꯄꯤꯗ꯭ꯔꯤꯉꯩ ꯐꯥꯎꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯃꯜ ꯁꯤꯡꯕꯤꯔꯒ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯍꯥꯛ ꯐ꯭ꯔꯤ ꯑꯣꯏꯗꯦ ꯑꯁꯨꯝ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯂꯦꯟꯈꯤꯕ ꯇꯥꯕ ꯚꯤꯛꯇꯣꯔꯤꯌꯥ ꯏꯔꯥꯗ ꯕ꯭ꯔꯤꯇꯦꯟꯗ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯅꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯄꯤ ꯄꯥꯝꯗ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯄꯥꯝꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯨꯡꯗ ꯍꯦꯛꯇ ꯗꯥꯏꯚꯣꯔꯁꯁꯤ ꯌꯥꯗꯦ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯑꯌꯥꯕ ꯃꯊꯧ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯦꯔꯤꯖ ꯔꯤꯂꯦꯁꯟ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯄꯥꯝꯗ ꯂꯦꯟꯅꯔꯝꯃꯤ ꯄꯥꯔꯂꯥꯃꯦꯟꯠꯇꯒꯤ ꯑꯌꯥꯕ ꯂꯧꯕ ꯃꯁꯤ ꯍꯦꯗꯦꯛꯀꯤ ꯊꯕꯛꯅꯤ ꯂꯣꯏꯅꯅ ꯄꯩꯁꯥꯁꯨ ꯇꯤꯡꯂꯝꯃꯤ ꯃꯁꯤꯇ ꯅꯠꯇꯅ ꯃꯇꯩ ꯃꯅꯥꯎ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯍꯥꯏꯕꯁꯦ ꯃꯇꯝꯗꯨꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯍꯟꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯇꯝꯗꯨꯒꯤ ꯃꯤꯁꯤꯡꯅ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯋꯦ ꯑꯃ ꯃꯁꯥꯅ ꯄꯨꯊꯣꯛꯈꯤ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯧꯒꯤ ꯉꯛꯇ ꯃꯥꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯃꯁꯤꯕꯨ ꯊꯥꯗꯣꯛꯈ꯭ꯔꯒꯦ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯒꯗꯤ ꯃꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯛꯇ ꯆꯦꯟ ꯊꯨꯔꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯥꯔꯀꯦꯠꯇ ꯃꯁꯤ ꯑꯣꯄꯦꯟ ꯆꯠꯅꯕꯤ ꯑꯣꯏꯈꯤ ꯃꯥꯔꯀꯦꯠꯇ ꯃꯐꯝ ꯐꯖꯅ ꯁꯦꯝꯗꯨꯅ ꯊꯝꯂꯝꯃꯤ ꯅꯨꯄꯤ ꯌꯣꯟꯐꯝ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯗ꯭ꯔꯤꯕꯒꯤ ꯋꯥꯅꯤ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤ ꯆꯍꯤ 200 ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯛꯄꯗꯒꯤ ꯅꯨꯄꯤꯒꯤ ꯚꯦꯂꯨ ꯈꯪꯂꯛꯄꯗꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯒꯤ ꯉꯥꯛꯇ ꯆꯦꯟ ꯊꯨꯔꯒ ꯄꯨꯔꯛꯂꯒ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯅꯨꯄꯤꯗꯨꯒꯤ ꯁꯛ-ꯆꯨ ꯋꯥꯡꯕ ꯆꯥꯎꯕ ꯃꯗꯨ ꯌꯦꯡꯍꯜꯂꯒ ꯃꯃꯜ ꯍꯨꯟꯅꯍꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯃꯃꯜꯗ ꯌꯣꯟꯕ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯈꯤꯕ ꯃꯤ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯀꯌꯥꯒꯤ ꯔꯥꯏꯠ ꯐꯪꯈꯤ ꯉꯁꯤꯁꯨ ꯋꯦꯁꯠ ꯃꯨꯚꯤꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯑꯦꯗꯜꯠ ꯃꯨꯚꯤꯗ ꯅꯨꯄꯤꯒꯤ ꯉꯛꯇ ꯆꯦꯟ ꯊꯨꯕ ꯆꯦꯟꯅ ꯀꯤꯔꯒ ꯆꯤꯡꯗꯨꯅ ꯄꯨꯕꯁꯦ ꯎꯕ ꯌꯥꯎꯕꯅꯤ ꯃꯁꯤ ꯃꯈꯣꯏꯒꯤ ꯃꯥꯡꯂꯝꯆꯠꯇ ꯇꯧꯔꯝꯕꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯣꯏꯒꯅꯤ ꯈꯟꯖꯩ ꯅꯨꯄꯤ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯑꯁꯦ 18ꯗꯒꯤ 19th ꯁꯦꯟꯆꯨꯔꯤ ꯐꯥꯎꯕꯗ ꯃꯗꯨꯗꯅꯤ ꯍꯥꯏꯂꯤ ꯑꯣꯏꯈꯤꯕꯁꯦ ꯃꯇꯝ ꯑꯗꯨꯗ ꯚꯤꯛꯇꯣꯔꯤꯌꯥ ꯏꯔꯥꯅꯤ ꯃꯇꯝꯗꯨꯗ ꯏꯔꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯃꯦꯟꯁꯟ ꯇꯧꯔꯤ E.P. ꯊꯣꯝꯁꯟ ꯀꯧꯕ ꯔꯥꯏꯇꯔ ꯑꯃꯅ ꯌꯥꯝꯅꯃꯛ ꯔꯤꯁꯔꯆ ꯇꯧꯔꯕ ꯇꯨꯡꯗ ꯃꯇꯝꯗꯨꯒꯤ ꯅꯨꯄꯤ ꯌꯣꯟꯕꯒꯤ ꯋꯥꯔꯤ ꯆꯥꯝꯔꯤ ꯀꯝꯄꯥꯏꯜ ꯇꯧꯗꯨꯅ ꯊꯝꯈꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯡꯕꯨ ꯍꯥꯃꯦꯡ ꯁꯟ ꯌꯣꯟꯕꯒꯤ ꯃꯑꯣꯡꯒꯨꯝ ꯌꯣꯟꯅꯔꯝꯃꯤ ꯆꯠꯅꯕꯤ ꯑꯁꯤ ꯕ꯭ꯔꯤꯇꯦꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯁꯄꯤꯁꯤꯌꯦꯜꯂꯤ ꯁ꯭ꯃꯤꯊꯐꯤꯜꯗ ꯃꯥꯔꯀꯦꯠ ꯂꯟꯗꯟ ꯑꯁꯦ ꯅꯨꯄꯤ ꯌꯣꯟꯐꯝꯒꯤ ꯃꯦꯟ ꯁꯦꯟꯇꯔꯅꯤ ꯉꯁꯤꯁꯨ ꯃꯗꯨꯗ ꯅꯨꯄꯤ ꯊꯦꯟꯐꯝ ꯑꯗꯣ ꯃꯗꯨꯒꯤ ꯌꯨꯝꯗꯨ ꯂꯩ ꯃꯇꯝꯗꯨꯗ ꯕꯤꯌꯔ ꯕꯣꯇꯜ ꯑꯃꯈꯛꯅ ꯅꯨꯄꯤ ꯂꯩꯈꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤꯁꯨ ꯂꯩ ꯃꯐꯝꯗꯨꯗ ꯄꯨꯔꯛꯄ ꯅꯨꯄꯤꯁꯤꯡꯒꯤ ꯁꯛ-ꯆꯨ ꯋꯥꯡ ꯆꯥꯎꯕ ꯁꯥꯒꯩ ꯅꯥꯇꯩ ꯍꯪꯊꯤꯔꯒ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯂꯩꯔꯝꯃꯤ ꯆꯠꯅꯕꯤ ꯑꯁꯦ ꯃꯇꯝꯗꯨꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯄ꯭ꯔꯨꯞꯅꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯥꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯂꯥꯏꯔꯕ ꯑꯃ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯦꯡꯗ ꯍꯤꯡꯕ ꯇꯥꯔꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯨ ꯂꯩꯔꯕ ꯎꯄꯥꯏꯗꯤ ꯂꯩꯇ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯨꯝꯅ ꯑꯦꯗꯚꯥꯏꯁ ꯇꯧꯔꯝꯃꯤ ꯍꯥꯏ ꯄꯤꯖ ꯄꯤꯊꯛꯄ ꯉꯝꯗ꯭ꯔꯗꯤ ꯅꯇꯨ ꯅꯆꯥ ꯕꯖꯥꯔꯗ ꯄꯨꯈꯠꯂꯒ ꯌꯣꯟꯊꯣꯛꯈꯣ ꯀꯥꯏꯅ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯗ ꯌꯣꯟꯊꯣꯛꯈꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ 1850 ꯐꯥꯎꯕꯗ ꯕ꯭ꯔꯤꯇꯦꯟꯗ ꯅꯨꯄꯤ ꯌꯣꯟꯕꯒꯤ ꯆꯠꯅꯕꯤ ꯍꯥꯏ ꯄꯣꯏꯟꯠꯇ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ 1857ꯗ ꯃꯦꯇ꯭ꯔꯤꯃꯣꯅꯤ ꯑꯦꯛꯇ ꯂꯥꯛꯈꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯗꯥꯏꯚꯣꯔꯁꯀꯤꯗꯃꯛꯇ ꯄꯥꯔꯂꯥꯃꯦꯟꯠꯀꯤ ꯃꯊꯧ ꯇꯥꯍꯟꯈꯤꯗ꯭ꯔꯦ ꯃꯐꯝꯗ ꯂꯩꯕ ꯁꯤꯚꯤꯜ ꯀꯣꯔꯠꯁꯤꯡꯗ ꯁꯤꯟꯅꯈꯤ ꯃꯗꯨꯗꯒꯤ
nupa nupi leiminaba nungainraktrabadi divorce tobagi right piki phangki misingna asumna tapna chatnabi ase mangthakibani ngasi di Britain gi mising chatnabi ato yamna ningsing naramlaroi adubu matamdugi nupi yonkhiba market singdo ngasi su leptuna lairi ngasi su madugi mafamsingda koibasana yengnei matau karamna nupi singbu pukhalakibano matu haibato mitna imagine taunai Karigumba matamduda mitna sangsang uraba aduga phajaba nupi ka yaurabati leininggani soidana adomsu. So thanks for watching.